July 24 phaobada Mgnarega ki pipham thokpa senfamsing pithoktrabadi National Highway animakta ahing nongyai matam kaktaba Highway Blockade chatharagani haikhre. Wafamasi Manipur Press Club ta All Manipur Mgnarega Implementing Agency Committee na sinduna pangthokkiba paumi-sing unabada phongdokkibani. Committee asigi mute soidiba Senior Citizen Forum Kangpopi ki President Saikosat Kibki na phongdokkibada State Government na Manipur ki District 13 ki pipham thokpa senfam lupa lakh kunga humdoi hena kaithokrabasu Senapati District ki oina hauzik phawda karingma senfam amata piba leitri amaramda Central Government lupa crore chartered kayang taruk hena waste component ki kaithokrabasu senfamsing asi State Government thadokpa leitri masna Manipur gi mafam kya scheme asi gi makhada thabak tawgada basing pangthokpa ngamdre maramasna lakliwa July 24 phawb ki manung da pipham thokpa senfamsing pithoktrabadi numeda asi gi ahing nongyai National Highway animakta matam kaktaba blockade chatharagani haikhre. 30 days gisi ehoi sanction tore government na kano tore here ngarang da e khangbre ngarai senapati chhatde ehoi si ubunre ade gidi ngangne 230 days gi chingda pidre ba pau tare ba ade de ehoi sum ban lakmin na bre ehoi blockade to matamda ehoi chingda police na tandra khotuna hoi wa na khangdok pali hore paisa phangbu matam de kargi ehoi chingda toga de pidbra Sidi Azaning there, Simatang the Hidoke. I heard she sing me over of shoe, Michin now Noctani, a whole lighting Hadrabasu, Nahoi Matung in Bri, Impangi, really Kadogi, leader singing Matung in Bri. Mahona Toa Mohe to Bri. Police na Tan of Hang there, Shibai the Tan of Hang there, Lord the Hotoga blockage to Rapane. Asimayamsi Duraga Hujikti, Pesha Pangam Dada, Velegina, Pangre, Chingina Pang there have you. Massive problems hana do thoktrabadi e hoi chingmi si jabonga boy hoi phaina ngang na ring si aduga e hoi senapati kangbu na su block ta kan na hod nare gangpo pe hod kan na hod nare sum torag lak pesida sei charam da e hoi ne sei chaba machin manau iroi made Mgnarega bakok timayam bada piraga ate bakhe igini haijilaga mabani deraga horendi Makok sina, migino sa sangbo matam da tada ng loho, makagi uching ba lohoy ba pesa pamde gado bani hay bugum bagi kano la heba. Asi karigum ba na hay ba si khang ba si lalam na di map tobyo, chumlam na di aspaudi izani.